Nongmai Chingdolda Faduna Pukiba Lalboy Lungdem take the Kaidana Kanmungam Krabamatunda, Assam Rifles na Churachandpur district Hanglep area da Thiba Humagi Tabak Chatabada, Achoba Makalgi Kulai Kayagal Konana, Lalboy Lungdem Fabada Chenaba, Mioyama Fare. Lamlai Police Station ki manung chanba pukhaw amadi saumbong ani gi marakta cheliba itham turel gi mathakta saba yot ki thong ama lengoi puduna lakpa tata tipper lanthokna ba honabada thong mayaida tektharakhre. July 15 fawgi manungda khwairamban nupi kaithel ahum da lairiba nupa gi loop ahum gi loisang lairiba si IMC ke mayor na lothokadabani haina khwairamban nupi kaithel senfam amadi saktam kanba loop na khangan khre. Wildlife and Biodiversity Conservation Committee Manipur na lamlaki sa uchek singbu kannabagi pandamda leptana chatharakwa drive ki manung channa ngasi khangabok sangayungfam cherapur amadi tentra khunauga tainaba area dagi uchek fa namba thaklambal lang kayamarum farakre. United People's Front Manipur gi mayai loisang gi miding makhada UPF Thobal District Committee amasung Salungfam Ikop Ningthau Development Youth Club na CMO District Health Society Thobal ga khusam naduna Salungfam maning leikai da nongmagi oiba lemna layeng magi thoromama pangthokre. Thanga Kendra gi manung chanba Kaibulamjau gi Maningching Takmu Pat ki nakanda Sava River Leaf Irrigation RLI System mathau tawhanduna Laumi Singi awaba kokhan biu haina lamdamdu gi Laumi Singna mari leinaba singi puning chingsinkhre. Inkhalakliba angang singna matau karamna mimanadraba sing loinagadage haiba kharaba makhai khangnaba nongmagi oiba awareness on intellectual disabilities haiba hiramda orientation program ama Thangal Bazar da leiba Virodian Maxwell School da pangthokre. Paumi Singna Kamdauna Human Trafficking and Child Sexual Abuse ki Paulogani haibagi matangda Jiribam gi Babu Parada leiba Jiri News Network ki conference hall da training program ama pangthokre. Numit Karani gi mamangdagi nong leptana chubadagi Assam gi district 13 ki mioi lakh mari lising kulhumdoi lom ising ichawna maram oiraga mayum mai kai thumjin khibana leifam leitabagi awaba mayoknari. All Assam Adivasi Student Union Hozai Unit na matam kuinagi mamangdagi tanduna lakpa scheduled tribe ki demand tauraduna district headquarters salairiba Deputy Commissioner ki office mamangda mahiroi amasung miyamna khongjang changsinkhre.